Manipur top channel gi mai kai digi maroi bi ipausung miyamna thamjari ahanbada Congress lusingba sing Delhi de wa khanakre MP MLA sing yauna maitai kuki amasung naga lusingba sing saruk yaki Manipur thukliba sahi ani hela irang sigi matangna All India Congress Committee AICC ki President Malik Arjun Kharge amasung Lok Sabha gi opposition lusingba Rahul Gandhi yauna Manipur gi Congress lusingba Singapore na phaminaduna khanakre Indira Bhawan leba anauba AICC ki headquarter pangthukiba mifam aduda Congress ki General Secretary Organization KC Benugopal Congress Working Committee ki member Gaikhangam Manipur Pradesh Congress Committee ki President Kaisa Meghasandra yauna party ki center amasum state ki makok thongbu lusingma kyana sarugyaki social media platform X thagalakpa post amada Congress ki General Secretary Organization KC Benugopal hai Manipur athuba matamda mausagi phibamda hanjinhanabagidama political solution ama athuba da mathau tari maki post adu da palliba wafamdi Manipur haukiba sahi ani asida civil war gi tamthiraba khubam nungde lerakli masibu athuba da mausagi phibamda amu hanjinhangi hairabadi political solution ama yamnamak mathau tari irangna solabi state asida prime minister Amuktang satpiduna asokwa si amuktang taisinhanbina Manipur amuktang satpinaba Congress na Prime Minister Narendra Modi da taksili hari AICC ki President Malik Arjun Kharge na siya lawduna pangthukiba maitay amasung kukilu singbusingi mifam aduda hawkiba kumza inglising aniga khunga humdoigi me humdigi hawduna Manipur sa tharakliba hawjuk phawba chap chaba warrisin purakpa ngamdribi irang asigi matana kupna khanaki mifam aduda saruk yakiba Congress lusingba amana phongdorakpada Manipur sahi ani hena satharaklebi irang sigi matangna AICC gi lusingba singamasum MP singna Manipur ingta pahanjanhanaba parliament amadi state assembly ki manung amasum panda wafam kya pukhatuna center amasum state lenga ka takna duna lakhi adubu opposition gi wafam sing BJP lenga na karisuna sungdana tasina duna lakhi sanglaba matamasi BJP lenga na ingta pahanjanhanaba thabak amata lokhat pangamdana lari ngasi pawar BJP ki National President Prime Minister amadi Home Minister ki thakta Manipur gi maite amasung kuki MLA singweba apunwa mi pangthok pangamdana lakri Manipur ingta paphibam hanjinhanaba BJP ki Central lusingba singna miyeng sanglaktaba sina lenga sina Manipur ingta pahanjinhanba pamdi haiba mayek sing takli BJP ki National President Nada amasu Prime Minister na pulaga kuki amasu maitai MLA sing puna phaminaduna wari sanaduna athubada ingtapa phibam lakhananaba hotna haningai ki mifam aduna Lok Sabha gi opposition lusingbu Rahul Gandhi na phongdokibada Congress Party na Manipur ingtapa phibam hanjinhananaba kana hotnaduna lakpi makata na sulenga kataknaduna ingtapa hanjinhananaba hotna khigani maitai amasu kuki lusingbu singna su ingtapa amasu mausagi phibam hanjinhananaba hotna biyu haina apel doki Manipur Pradesh Congress Committee ki mahut sinduna hanigi minister amasum CLP lusingba Okram Ibobi deputy CLP lusingba MLA Kangujam Ranjit hanigi speaker amasum minister TN Hawkip amasum hanigi MLA T Manga Waipai hanigi president Singh M Okendro amasum M Loken Lok Sabha ki Inner Manipur Parliamentary Constituency ki MP Angomcha Bimol Akoizam Outer Manipur Parliamentary Constituency ki MP Alfred Kangam Athar amasum hanigi MLA MD Fazurazim mifamadur sarugya khiyari amaromdana more digi masanupaga punna drug lalon mani haibi yauna mi taruk senai digi fotri more digi masanupaga punna drug lalon bigi thapak tawbini haiba nupi ama senai digi drug singa konana phare hari Farabana Pied Moridigi Mina Elias Amina Senifukutur Kowi Maka Loinana, Miri Manga Puna Senagi, IOC Amadi, Railway Yard Manatagi Fort Kibini, Maka Loinana Paraba Mirsinga Dudi, Tripikendigi Muhammad Ali Saikunga Manga, Sepaukatki Muhammad Azhar Saikunga Turuk, Melakoi Ramanath Puram Degi, Riaz Khan Saikunga Turuk, Salai Zurdegi, Parves Hussein Saikunga Turuk, Tondia Perti ki Abbas Ali Sekuntrani, Makoi de Lupola Kuntraga Mangarungi, Metapetamind Fortki, Kapiari Bamaru, Taraga Mangayoba, Pistola Mamati, iPhone or Humbiano mobile phone Taruk Fogalari, Minana Hydropugi Matuna Magna More de Polam Singasimaki Masanupa, Slam Galoina Train Kutana Purakia Madi, Maki nephew Abbas Ali the drugs in the Pira Bamatu,
ग्राम ओंथोक्तुना मियामदा योनबनी हैब वाफम खंगमंग अमले फगलाब तरुक मगसी मरी लेनब कोर्ट पुथोखरे हरी अमरोंदना इराबोट की डिसमिस हेनरी की जुन मापंदा थोरकद्री कुमजाई निसिंगनी कुनगनी थोर पांगदोखिबा तारानिथोय सुबा मणिपुर लेजिस्लेटिव असेंबली की मिखलदा वांखै असेंबली कॉन्स्टिट्यूएंसी माई पाखिबा थांजम अरुण कुमार की मथक्ता मिखल अदुदा मिरेप ओइखिबा युमखाइबम इराबोना थारखिबा इलेक्शन पिटिशन हौखिबा युमसुकस निमिता मणिपुर हाई कोर्ट की सिंगल बेंच ने डिसमिस तखरे मिखल अदुदा मिरेप ओइखिबा ओक्रम हेनरी ने थारखिबा इलेक्शन पिटिशन की मखा सथरकबा डियरिंग ओइना था सिगी मपन मणिपुर हाई कोर्ट ता पांथोकने हरि वाई इराबोना थारखिबा इलेक्शन पिटिशन अदु हाई कोर्ट की जस्टिस आंदेम बिमोल्स न तुवान तुवान वफम सिंग तारबा मतुंदा डिसमिस तखिबने केस असिगी हियरिंग से थरकबदा सही सिगी मे तराग तरुक्ति हियरिंग असिगी मतंग खनखिबा एडवोकेट कमिश्नर रिपोर्ट पिरखि सथरखिबा हियरिंग सिंग द पिटिशनर ना हिरम असिगी मतंग मखाता न केस सथबा पामदबा विटनेसिंग थमनिंगदबिगी वफम अम लाखि फिबम सिंग असिगी मतंग एडवोकेट कमिश्नर न मथौ ताब ऑर्डर थोना कोर्ट रिपोर्ट लन खलखिबनि फिबम सिंग असि निंगथिन येंगलाबा मतुंग इलेक्शन पिटिशन असि नन प्रोसिक्यूशन ओइरि हाइना पिटिशन असि डिसमिस तौखिबनि नकल अमरमदा एसी हारिबा मिखल असिदा मिरेप ओइखिबा ओक्रम हेनरीना एमएलए ओइरिबा थांजम अरुण कुमार की मथक्ता थारखिबा इलेक्शन पिटिशन की मखा सथरकबा हियरिंग थासगी मपंदा मणिपुर हाई कोर्ट से थगने हरि अमरोंदना सीएम ओइरंबा बिरेन यिंगसिनबा लक्लंबदा मतेंग तौगी फोंदोक पिरंबदो अथुबा मतमदा पामजरे हेबा वाफम फोंदोरखली ममांग थागी कुनगा तरेट कुनगा निपानी हौरदुना मणिपुर की मरुएबा तुरेल सिंगी हौरकम ओइरिबा सिंगी सरुक सिंग यावना तंपाकदो सिलेप्तना सुरखिबा नोंगना मरम ओइरदुना मरुएबा तुरेल सिंगी इमाय वांखलकपदिगी तोरबान निखाइदुना चेंसिलकपा इसिंगना इसाव मयुकना हलाबा इम्फाल ईस्ट की मनुंगदा ख्वाइदिगी सथिबा इसाव मयुकना खिबा हाइंगांग असेंबली कॉन्स्टिट्यूएंसी की इसाव मयुकनरबा मियामना ngarang फावबदा लाइंगाकी मैकेदिगी मखलमतिगी मतेंग फंगौद्री अदुमैनम इसाव मयुकनदुना मसागी मयु मैकै अकाय तोय थोकपदिगी लाइफम लैत्रदुना रिलीफ कैम्प लैरिबसिंगददी अनायकी खुदोंचाबा फावबदि फंगबा हौहौरे इसाव मयुकनखिबा हाइंगांग असेंबली कॉन्स्टिट्यूएंसी की मियोइसिंगी मनुंगदा थुमजिन्दुना लैरंबा इसिंग कंग्रबा मतुंगदा माउसागुमना मसा मसागी युमदा पाइसिन्दुना लैहौबा लैखोम लैना अमदि पातहौदी कोखतुना लैबा यानबा होनरखिबा सिंगी फिबम यिंगसिलुबा धंदकी इसावना मांग ताखरबा युमसिंगी मनुंगदा हाइंगांग मयाय लैकागी तुरल मपान मथक्ता लैबी खोइनाइजम ओंबी सोनिया मापुरेबा केस रंजित की युमगी अयाम सरुक मांग ताकपदा नतना इमुंग असिगी हिंगनबिगी लंबीसु लमांगनदुना लैरमखि हिंगनबिगिदमक्ता मापुरोइबगा माका पुन्ना आरएस इंटरप्राइजेस हाइना मिंथोंदुना टेन हाउस अमा कुमजाई लिसिंगनि तरागा मपंदा अहल लमनसिंगना थंबीरंबा लौ यंथोक्तुना होनजरखिबनि कोविड-19 लाइसत की मतमना सुमखोय अनि साउना सेटिंग मकेदुबो मतम अदुदि सिया लाक्तरबसु मखोय अनिना चालाइजरीबा टेन हाउस की पोचैसिंगदि अमा अता थोखिदे तु हंदकी इसाउसिनदि टेन हाउस असिगी पोचैसिंग तमतुमना मांगताकलि पुनम अकन इसाउगी इसियल ताउथखरि मसिदगी हेना थमोय सोकपा अमामुक लैत्रि हाइना पौदमनखि इमुंग असिदा अंगा अहुंगा पुना मियोय तरुक लैबनि मखोय तरुक मक टेन हाउस तगी फंगलकपा सियल खरन हिंगलखिबनि हंदकी इसाउसिना फिजंगी मपोट मसै यावना टेन हाउस की पोलम पुनमक मांगतकलमले इमुंगी पोचै मांगखिदनाबा होनरिङैदा अमत लौथोकपा नंहौद्रे फिबम असिदा युंकै मांग ताक्रिबा सेमजिनबगी थबकना करम मतमदा तौगनी दुआ अंगांसिंग लाइरिक तमहनबिगी संगदबा सेनफमना कनादगी लौगनी हाइबदुना इमुंग असि अमुक हौदुना मकोक्तगी हौदुना युम्बानबु ओइरगन हेना थमोय सोकना पौदमलखि अदुगा हाइंगांग असेंबली कॉन्स्टिट्यूएंसी की हौजिकना एमएलए ओइरबा हानगी चीफ मिनिस्टर एन बिरेनबु यिंगसिनना बलकलमदा अंगम मतेंग तौगे हेना फोंदोकलंबी अदुना फोंदोकलमी अदुना ओइरिबा इमुंग असिगी फिबम असिददी पांगबिगदबा मतेंग अदु अथबा मतमदा यामना पामजरे मसिदा लेंगा अमदि मरि लेनबसिंग सुमियेंग चंगबि ओइरखि लैकाय सिमक्तदिगी थोइनाइजम कोन्थौंगंबा कौबा मियोयमन हाय इसाव से थोलकपदिनि मरम मयाम अमा लैखि मतुंदसु अमुक सावगनी दुबु तोरेल तोरबान कैहंदबा हाइबसिदी लैंगा की मरि लेनबा लोइसंग अमसुम कॉन्ट्रैक्टर सिंगी या मखा यामना पोली
ising saurakle haiduna contractor singna makhoi sel phangnaba tauba thaba aduga department gi maikaidigi su makhoi percentage phanghaunaba honnaringaida mathang sahida su adumak turel torban sing ising sauraga kaibagi phiyomda legini handaki isau sida isagi yum khaktuna tana furniture gi dukan sing loina mang takli mamal yamlaba furniture gi polam sing haujik su ising manung da leidi amasu migi luhongbagi singlamba pochai kya isana sel putholaga mingondagi leiraga amu hana piri phibam masi kanada tainaga doino haina hangladuna masagi wakhalda pendaba kya phawre masum atopa sinpham ama honinglagle hana supongdoki mana makhatana hai handakti contractor amadi mari leinaba loisang singi mathakta FIR case ama file toraga maki polam sing adu makoina hanjin hangadabani haina wakatlage khalairaki Lengan isawi compensation oina piba lupa lising mga tarana matawgramna penthok tuna laigadori bano haiduna paumisingda onsilagangki mana makhatana hai isawna sugolaba mayam amadi mafamsing asi mari lenaba official singna laklaga yingsinbagi muhutta isagi yumda leiba yadabadagi relief camp na leiduna awaba mayuknari baikhoida form piraktuna mensilaga thagal awa masum pisil awa haibasina aikhoida laknaba masum ustaba oina thokli asiguma thawong sa thabagi muhutta mari lenaba official natragan staff sing isaw mayuknari mafamsingda laklaga inquiry tawbiyo masum mathau taba report sing khonggatpiyu miyamda su hakthingna hangbiyu hana supongdorki hangang melikaida lehoba una saraga leibakna phaklang khaba yumsing ayamba torel torban kaiduna sensilakpa isingna phaktuna puba yum sing yam hokhi amasum laikai sigi lambi gi nageta amadi akoibada tariba miyamgi yum kay ayamba ati akai yahokhi yumgi saru khara irein sen thabasu yahokhi aduga ising kangthakhrabasu isial durakpa laikhom lainangna thomjenduna leiba yum singsu thengnara khianisu pausda makhatana phongdorakli amaromdana awang nungpoki internal security ki policy sembiu Myanmar Bangladesh amasum China gi geopolitical strategy ama oina makhoigi ithil singhena pakthok sakthona ba honaraglibasi yenglaga awang puklamdam gi weba internal security gi draft policy framework ama semagi tangai phataba leire haina hanagi external affairs minister Rajkumar Ranjana prime minister ayib sirol pisingkhri ayib sirol adu hai India ga yumlo nariba Myanmar amasum Bangladesh to oiragliba tangdu leida ba phibam sina awang puklamdam na piragliba security gi singnaba kiya lamdam sida uba phangdi Pahalgam attack amasum India na maduda pikiba pakhungi matungda China na Bangladesh amasum Myanmar ga loinana makoigi strategic partnership te hena hengalakpi mami tarakli amadi asigumba mapan gi ithil kya asina lebasigi internal security da pirakpa saphu adu nainabigi tangai padabal lairiaki sirola duda Ranjana mari lenaba wapam ahungkhak panduna nainari wapam singa duri India amasum Myanmar ngamkhai paringda lairiba ethnic armed group sing Bangladesh da lairiba radical Islamic insurgents amasum China na satharakpa geopolitical strategy sini kumjai lisingani kunga mathoidigi Myanmar military coup tokraba matungda Arakan army amasum Kachin independence army na singba ethnic armed group singa si makhoigi ningtamba tanbigi hohena kankalaki madun India ki ngamkhaida lairiba Manipur Mizoram amasum Nagaland state singda asobu saithing ama nangalaki Myanmar gi sagang region amasum Sin state gi lakpa Sin ko ki zomi miyoi lising humphugani pan ga satruk Manipur amasum Mizoram sangsilaktuna saidang pham lauri loinana makoina local resourcing ka hena sizina thokpada natana inter ethnic ki oiba mari de hena satiba phiba ama lakanduna Manipur lan ga manaba phiba ama lakan khibani Myanmar gi tangdu leita adaba phiba masigi khudong sa balauraga Myanmar gi operate toribi India gi lalhoba singsu awang pok India si mara sethandana bohna rakli Myanmar gi lengak sontharak pamas military na lokshin bi ngamdabagi khudong sa balauraga India Myanmar ngamkhai paringda lalhoba gi thabak thoram sing hengalakhi amasum khulai amasum drug puthok pusing tawbagi sa hengalakhi Bangladesh tagi India gi ngamkhai lansilaklaga military amasum insurgency ki thabak thoram si hengalakpi ki wapum lekre masina Assam Meghalaya amasum Tripura na single state singda hena khudong thringai oirakli China ra sakhiba khongsat amada Bangladesh ki interim chief advisor
Muhammad Yunusna India awang nongpok state singi matang wapam sing phongdok laikre hausu Manipur da sathariba maite amasum illegal sin kuki tribe singi marakta thokliba kaungrok ki muknaba haksina lowa mathau tari Siasang paidaba immigrant sing asi deport tokhiba masum bona fide citizen singi identity document sing check tobagi sathabada law enforcement agency sing sizinanaba masum lamdam asida lairibi Indian citizen singi database ama thamna baroinana khulai paiba lup khudimaka wari sanaduna waruisin purana bohona bagi tangai phadaba sing asi nainabagi tangai phadaba lai haina pali amaromdana Laingaki school sing the NEP 2020 ki satna kanglon satna rabra haiba miyeng sanglagani AIMS National Education Policy NEP 2020 ki satna kanglon lamdam masid lairiba mahiloisang sing maruoina laingaki mahiloisang sing da mapung phana satna rabra haiba yingsinba horagani haina apunba irei paki mahiroi sin pangluk AIMS ki nauna president phampuraba longjam thonglena phongthokre Haribu wapam si AIMS mahiloisang ki taragani thusuba nauna thopuna bakhallaba office bearer sing amasum executive member sing ngarang wasak lobagi thoram na longjam thonglen phongdokhibani wasak lobagi thoram adu AIMS ki advisor su oriba lipun gi president Somrendo Thoksom Ikal gi general secretary W Luang Laimamadi hana gi AIMS ki president Saikom Premsana mathangsin athoiba mithung sing oiki loidana AIMS ki hana gi secretary sing mahairoi lubasiga satminari basi SO sing gi member sing amadi AIMS ki district council sing gi member sing sarugya ki hari ngarang gi thoram adu 2025-26 ki oina AIMS ki nauna president phampuraga da longjam thonglen vice president Sunil Salam secretary general oinam Amarjit dauna tuan posting executive member kunthraga mathui wasalokhi loinana world environment day ga mari leina usara su thaki hari nauna president oiraba longjam thonglena thaura madu da wangang laduna mahairoi lup asina mahairoi singi damak tawbiya ba thabak sing makhatana damak tawgani mai tamang ngamjadaba mahairoi sing da AIMS na angama mateng tawduna afaba mahairoi puthokduna mangal naiba khunai ma semgatpada asabu thawdang lawgani haibu wapam tamki National Education Policy 2020 Manipur su implement tawba hokrabasu policy asida yawriba sana kanglon sing state asida lairiba mahairoi sing maru oina government ki school sing satna rabra haibisi asabu hanga moiri maramasna AIMS na NEP 2020 da yawriba satna kanglon sing adu school da maru oina government school sing satna rabra haibado kupna miyeng sangba hawragani haiba wapam mahakna phongdokien su paus da makhatare duga tentana summa mem da thamjaramgi haujukuina di mem paus matang solution jarage mas makhata banoba update mem punangai minasi